Lokaina sangsilakpa Kuki Furuki Meeoi Singda lam Yonthoklambagi haibagi Wahouda Chennaba Meeoi Kharagi yum khara Thugaikhre Thagdosi ngarang nungthil Senapati District ki Liangmai Furupna Kundaba Miranmai Village da Thokibani Impact News na fangba pawda khul asigi customary law gi matung ina lam gi mapu asi kunja singna amatta oina oiminnabagi Chennaba leibani adubu Maranmai Khulgi caretaker RK Rampingna Kunja Singhi Ayaba Yaudana Masagi Kudung Chaba Khara Fangnaba Honabada Lankomang Chongloi Kauba Kuki Amada Lam Yonbagi Cherol Inaramki Hairi Lam Yonbagi Wafam Asi Kunja Singna Kangnarakwadagi Ngarang Kanghodana RK Ramping Madi Lam Yonsinda Witness Oiruba Meeoi Singhi Yum Makai Thugaikhre Hairi Hiramasiga Mari Lainana Kulasigi Oiba Mifam Ama Pangthoktuna Makatana Kuki Furup Singa Punduna Tabak Tauraklabadi Lupa Lak Yankhaigi Fine Tihanba Madi Kuldagi Chahi Kun Tanthokpa Yauna Warep Kyasu Laukre Hairi